ꯂꯟꯆꯥ ꯊꯕꯛ ꯂꯣꯏꯔꯒ ꯃꯥꯒꯤ ꯀ꯭ꯋꯥꯇꯔꯗ ꯍꯟꯖꯤꯜꯂꯛꯄꯗ ꯈꯔ ꯊꯦꯡꯂꯦ꯫ ꯄꯣꯀꯦꯠꯇꯒꯤ ꯉꯥꯟꯊꯣꯏꯒꯤ ꯆꯤꯊꯤ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯐꯥꯏꯜ ꯑꯃꯒꯤ ꯃꯅꯨꯡꯗ ꯍꯥꯞꯆꯤꯜꯂꯤ꯫ ꯄꯣꯠꯆꯩ ꯃꯔꯨ ꯑꯣꯏꯕ ꯍꯥꯞꯄ ꯐꯥꯏꯜꯅꯤ꯫ ꯃꯅꯨꯡꯗꯨꯗ ꯌꯥꯎꯔꯤꯕ ꯆꯦ ꯆꯥꯡ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯆꯦꯖꯦꯠ ꯑꯃ ꯂꯤꯊꯣꯔꯛꯄꯗꯨ ꯂꯧꯊꯣꯛꯇꯨꯅ ꯌꯦꯡꯉꯤ꯫ ꯐꯣꯟ ꯅꯝꯕꯔ ꯏꯕ ꯆꯦꯖꯦꯠꯅꯤ꯫ ꯆꯦꯖꯦꯠ ꯃꯆꯥꯗꯨ ꯏꯃꯟ ꯁꯨꯃꯜꯂꯤ꯫ ꯉꯁꯤ ꯉꯔꯥꯡꯒꯤ ꯆꯦꯖꯦꯠꯇꯤ ꯅꯠꯇꯦ, ꯆꯍꯤ ꯈꯔꯒꯤ ꯃꯃꯥꯡꯒꯤꯅꯤ꯫ ꯅꯝꯕꯔ ꯑꯗꯨ ꯀꯅꯥꯒꯤꯅꯣ ꯍꯥꯏꯅ ꯃꯃꯤꯡꯁꯨ ꯊꯥꯗꯦ, ꯑꯗꯨꯕꯨ ꯃꯈꯨꯠ ꯈꯨꯕꯤꯗꯨꯅꯗꯤ ꯌꯥꯝꯅ ꯇꯞꯅ ꯅꯥꯟꯗꯨꯅ ꯂꯩ, ꯃꯃꯜ ꯌꯥꯝꯂꯕ ꯄꯣꯠꯁꯛ ꯑꯃꯒꯨꯝ꯫ ꯅꯤꯡꯊꯝꯊꯥꯒꯤ ꯎꯟꯅ ꯏꯉꯧ ꯉꯧꯅ ꯀꯨꯞꯁꯤꯟꯕ ꯂꯩꯃꯥꯏ ꯑꯗꯨ ꯌꯦꯅꯤꯡꯊꯥ ꯂꯥꯛꯄꯗ ꯑꯁꯪꯕ ꯅꯥꯄꯤ ꯃꯆꯦꯠ ꯃꯆꯦꯠ ꯎꯕ ꯍꯧꯔꯛꯏ꯫ ꯌꯨꯝꯒꯤ ꯑꯀꯣꯏꯕꯗ ꯊꯥꯔꯤꯕ ꯂꯩ ꯄꯥꯟꯕꯤ ꯃꯌꯥꯝ ꯑꯗꯨꯒꯤ ꯂꯩꯅꯥꯁꯤꯡ ꯑꯗꯨꯁꯨ ꯏꯉꯧ ꯅꯧꯊꯣꯛꯂꯦ꯫ ꯒꯥꯔꯗꯦꯟ ꯑꯗꯨꯗ ꯍꯧꯔꯤꯕ ꯑꯦꯄꯜ ꯄꯥꯝꯕꯤ, ꯍꯤꯃꯥꯂꯌꯥꯒꯤ ꯔꯦꯗ ꯃꯆꯨꯒꯤ ꯔꯨꯗꯣꯗꯦꯟꯗ꯭ꯔꯟ ꯄꯥꯟꯕꯤ ꯑꯅꯤꯗꯨꯁꯨ ꯂꯩ, ꯁꯥꯠꯄ ꯍꯧꯔꯦ꯫ ꯌꯨꯝꯗꯨ ꯆꯤꯡꯃꯩꯗ ꯁꯥꯕ ꯑꯣꯏꯕꯅ ꯌꯨꯝꯒꯤ ꯀꯝꯄꯥꯎꯟꯗꯒꯤ ꯌꯦꯡꯊꯣꯔꯛꯄꯗ ꯁꯤꯝꯂꯥ ꯇꯥꯎꯟꯒꯤ ꯐꯖꯕ ꯑꯗꯨꯁꯨ ꯂꯥꯞꯇꯛꯅ ꯎꯏ꯫ ꯌꯥꯝꯅ ꯆꯥꯎꯕ ꯕꯤꯜꯗꯤꯡꯁꯨ ꯅꯠꯇꯦ, ꯏꯆꯝ ꯆꯝꯕ ꯏꯪꯂꯤꯁ ꯀꯣꯇꯦꯖ ꯃꯑꯣꯡꯗ ꯁꯥꯕ ꯌꯨꯝ ꯃꯆꯥꯅꯤ꯫ ꯋꯦꯗꯔꯁꯨ ꯈꯔ ꯅꯨꯡꯉꯥꯏꯕ ꯍꯧꯔꯛꯂꯦ꯫ ꯊꯣꯏꯕꯤ ꯅꯨꯡꯊꯤꯜ ꯑꯗꯨ ꯃꯄꯥꯟꯗ ꯐꯝꯗꯨꯅ ꯃꯥꯡꯗ ꯎꯔꯤꯕ ꯐꯖꯔꯕ ꯒꯥꯔꯗꯦꯟ ꯃꯆꯥ ꯑꯗꯨꯗ ꯗꯦꯀꯣꯔꯦꯁꯟ ꯑꯣꯏꯅ ꯊꯥꯔꯤꯕ ꯒꯝꯂꯥꯒꯤ ꯃꯆꯨ ꯃꯆꯨꯒꯤ ꯂꯩ ꯃꯌꯥꯝ ꯑꯗꯨ ꯃꯃꯤꯠ ꯀꯨꯞꯇ ꯌꯦꯡꯂꯤ꯫ ꯃꯈꯨꯠꯇꯁꯨ ꯀꯂꯝ ꯑꯃꯒ ꯗꯥꯏꯔꯤ ꯑꯃꯒ ꯄꯥꯏꯗꯨꯅ ꯋꯥꯈꯜꯗ ꯂꯥꯛꯄ ꯈꯔ ꯗꯥꯏꯔꯤ ꯑꯗꯨꯗ ꯏꯁꯤꯜꯂꯤ꯫ ꯐꯣꯟ, ꯂꯦꯞꯇꯣꯞ, ꯇꯦꯕ꯭ꯂꯦꯠ ꯄꯥꯏꯗꯨꯅ ꯏꯕꯁꯨ ꯌꯥꯕꯅꯤ ꯀꯂꯝꯒꯤ ꯃꯍꯨꯠꯇ, ꯑꯗꯨꯕꯨ ꯀꯂꯝ ꯄꯥꯏꯕ ꯇꯝꯕꯤꯔꯝꯂꯦ ꯃꯍꯥꯛꯅ꯫ ꯏꯉꯧ ꯉꯧꯕ ꯆꯦꯅꯥꯗ ꯏꯅꯤꯡꯕ ꯈꯔ ꯏꯁꯤꯟꯕꯒꯤ ꯍꯩꯅꯕꯤꯁꯨ ꯃꯍꯥꯛꯅ ꯍꯩꯅꯍꯟꯕꯤꯔꯝꯂꯦ꯫ ꯍꯩꯅꯈ꯭ꯔꯕ ꯑꯣꯏꯕꯒꯤ ꯊꯥꯗꯣꯛꯄꯁꯨ ꯉꯝꯗ꯭ꯔꯦ ꯉꯁꯤꯗꯤ꯫ ꯍꯣꯡꯗꯣꯛꯀꯦ ꯍꯥꯏꯅꯁꯨ ꯅꯣꯡꯃꯇ ꯈꯜꯂꯨꯗꯦ꯫ ꯀꯂꯝ ꯄꯥꯏꯕ ꯇꯝꯕꯤꯈꯤꯕ ꯃꯇꯝ, ꯂꯥꯏꯔꯤꯛꯀꯤ ꯃꯍꯥꯎ ꯅꯝꯗꯅ ꯇꯪꯍꯟꯈꯤꯕ ꯃꯇꯝꯗ ꯐꯣꯟ ꯄꯥꯏꯕꯒꯤ ꯍꯩꯅꯕꯤꯁꯨ ꯂꯩꯈꯤꯗꯕꯗꯤ ꯅꯠꯇꯦ꯫ ꯋꯥꯆꯞ ꯄꯥꯏꯗꯨꯅ ꯃꯦꯁꯦꯖ ꯉꯥꯏꯕꯒꯤ ꯍꯩꯅꯕꯤꯁꯨ ꯂꯩꯈꯤꯗꯕ ꯅꯠꯇꯦ꯫ ꯄꯨꯝꯅꯃꯛ ꯃꯍꯥꯛꯅ ꯇꯝꯕꯤꯈꯤꯕꯅꯤ꯫ ꯊꯣꯏꯕꯤꯗꯤ ꯄꯩꯊꯣꯛꯇꯨꯅ ꯂꯩꯈ꯭ꯔꯕꯅꯤ, ꯀꯣꯜ ꯇꯧꯔꯛꯂꯤꯕꯗꯨ ꯄꯥꯏꯔꯔꯣꯏ ꯍꯥꯏꯅ꯫ ꯑꯗꯨꯕꯨ ꯀꯣꯜꯗꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯂꯥꯛꯄꯗꯨꯗ ꯍꯟꯗꯛꯃꯨꯛꯇꯤ ꯊꯣꯏꯕꯤ ꯌꯥꯝꯅ ꯇꯟꯅ ꯄꯥꯏꯈꯠꯂꯤ꯫ ꯊꯃꯣꯏꯗꯅ ꯑꯣꯏꯅꯕ ꯃꯇꯧ ꯑꯃꯁꯨ ꯂꯣꯏꯅꯔꯤꯕꯅꯤ꯫ ꯍꯜꯂꯣ? ꯍꯜꯂꯣ, ꯊꯣꯏꯕꯤ꯫ ꯇꯨꯝꯃꯕꯣ? ꯅꯪꯒꯤ ꯉꯁꯥꯏꯒꯤ ꯀꯣꯏꯁꯟ ꯃꯌꯥꯝꯗꯣ ꯑꯩ ꯐꯖꯅ ꯌꯦꯡꯍꯧꯗ꯭ꯔꯦ꯫ ꯑꯔꯥꯏꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯃꯆꯥ ꯈꯔꯁꯨ ꯌꯥꯎꯔꯝꯃꯤ, ꯍꯧꯖꯤꯛ ꯇꯥꯛꯄꯤꯔꯒꯦ꯫ ꯀꯔꯤ ꯃꯔꯤꯕꯨ ꯂꯩꯅꯕꯒꯦ? ꯊꯣꯏꯕꯤ ꯅꯤꯡꯉꯥꯏ ꯇꯧꯕ ꯍꯧꯔꯛꯏ꯫ ꯍꯧꯖꯤꯛꯇꯤ ꯑꯩ ꯇꯨꯝꯃꯦ, ꯂꯥꯏꯔꯤꯛ ꯇꯧꯗ꯭ꯔꯦ꯫ ꯀꯩꯒꯤꯅꯣ? ꯌꯥꯝ ꯊꯦꯡꯕ ꯑꯣꯏꯗ꯭ꯔꯤꯗ꯫ ꯑꯩꯗꯤ ꯏꯊꯟꯇ ꯍꯣꯠꯄꯁꯨ ꯑꯝꯇ ꯍꯩꯇꯦ, ꯑꯗꯨꯅ ꯂꯥꯏꯔꯤꯛꯁꯨ ꯂꯣꯏꯅ ꯈꯨꯝꯖꯤꯟꯈ꯭ꯔꯦ꯫ ꯑꯗꯣ ꯑꯩ ꯇꯥꯛꯄꯤꯔꯒꯦꯕ, ꯂꯥꯏꯔꯤꯛꯇꯣ ꯍꯥꯡꯗꯣꯛ꯫ ꯌꯥꯔꯅꯤ ꯇꯥꯛꯄꯤꯗ꯭ꯔꯁꯨ꯫ ꯇꯥꯛꯄꯤꯔꯒꯦꯁꯦ꯫ ꯃꯤꯅ ꯇꯥꯛꯄꯤꯌꯣ ꯍꯥꯏꯔꯤꯉꯩꯗꯅ ꯇꯥꯛꯄꯤꯅꯤꯡꯗ꯭ꯔꯒ ꯌꯥꯝ ꯍꯩꯌꯦꯅ ꯑꯐꯥꯎ ꯁꯥꯔꯤ ꯅꯠꯇ꯭ꯔꯣ? ꯑꯁ, ꯑꯇꯩ ꯅꯠꯇꯦꯃꯤ ꯅꯪꯕꯣ꯫ ꯂꯟꯆꯥ ꯋꯥꯔꯝꯕ ꯋꯥꯈꯜꯗꯨ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯒꯤ ꯅꯤꯡꯉꯥꯏ ꯑꯗꯨꯗ ꯏꯪꯊꯍꯟꯈ꯭ꯔꯦ꯫ ꯊꯃꯣꯏꯒꯤ ꯊꯣꯡꯗꯨ ꯈꯖꯤꯛ ꯍꯥꯡꯗꯣꯛꯂꯒ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯒꯤ ꯅꯤꯡꯉꯥꯏ ꯑꯣꯏꯅ ꯊꯦꯝꯅꯕ ꯍꯣꯠꯅꯩ꯫ ꯑꯗꯨ ꯅꯠꯇ꯭ꯔꯗꯤ ꯀꯣꯏꯁꯟ ꯑꯃꯠꯇ ꯑꯣꯏꯔꯁꯨ ꯇꯥꯛꯄꯤꯒꯦ ꯍꯥꯏꯕ ꯌꯥꯕ ꯅꯠꯇ꯭ꯔꯣ? ꯑꯩꯅ ꯋꯥꯅ ꯉꯁꯥꯏꯗꯒꯤ ꯀꯣꯏꯁꯟ ꯃꯌꯥꯝ ꯑꯃ ꯌꯦꯡꯉꯒ ꯇꯥꯃꯣꯂꯟꯅ ꯑꯃꯗꯁꯨ ꯇꯥꯛꯅꯤꯡꯗ꯭ꯔꯒ꯫ ꯊꯣꯏꯕꯤꯅ ꯁꯥꯎꯅꯤꯡꯕ ꯃꯥꯅ ꯍꯥꯏꯔꯛꯂꯤꯕꯗꯨ ꯇꯥꯕꯗ ꯂꯟꯆꯥ ꯃꯥꯏꯊꯣꯡꯒꯤ ꯃꯤꯅꯣꯛ ꯑꯗꯨ ꯂꯣꯠꯁꯤꯟꯕ ꯉꯝꯗꯦ꯫ ꯋꯥꯈꯜ ꯑꯃꯗ ꯇꯞꯅ ꯍꯥꯏꯔꯛꯏ꯫ ꯑꯩꯅ ꯈꯨꯗꯤꯡꯃꯛ ꯇꯥꯛꯄꯤꯒꯦ ꯍꯥꯏꯔꯒꯗꯤ ꯅꯪ ꯌꯥꯒꯗ꯭ꯔꯣ? ꯋꯥꯍꯩꯗꯨꯒꯤ ꯋꯥꯍꯟꯊꯣꯛꯇꯤ ꯊꯣꯏꯕꯤꯅ ꯈꯪꯖꯕ ꯅꯠꯇꯦ, ꯑꯗꯨꯕꯨ ꯏꯪꯅ ꯇꯞꯅ ꯍꯥꯏꯔꯛꯂꯤꯕꯗꯨ ꯇꯥꯕꯗ ꯁꯥꯎꯔꯝꯕꯗꯨ ꯃꯤꯀꯨꯞꯇ ꯄꯨꯡꯃꯥꯡ ꯍꯦꯛ ꯃꯥꯡꯈꯤꯕꯒꯨꯝ ꯌꯥꯝꯅ ꯇꯞꯅ ꯈꯨꯝꯂꯛꯏ꯫ ꯇꯥꯛꯄꯤꯒꯦ ꯍꯥꯏꯔꯗꯤ ꯑꯩꯗꯤ ꯌꯥꯅꯤ꯫ ꯃꯦꯊ꯭ꯁ ꯁꯥꯏꯟꯁ ꯈꯛꯇꯔꯣ? ꯑꯇꯩ ꯁꯕꯖꯦꯛꯇꯤ? ꯑꯇꯩꯁꯨ ꯇꯥꯛꯄꯤꯒꯦ ꯍꯥꯏꯔꯗꯤ ꯂꯣꯏꯅ ꯇꯝꯒꯅꯤ꯫ ꯂꯟꯆꯥ ꯐꯝꯂꯝꯕꯗꯨ ꯍꯧꯒꯠꯇꯨꯅ ꯏꯃꯨꯡꯗꯒꯤ ꯃꯄꯥꯟ ꯊꯣꯛꯈ꯭ꯔꯦ꯫ ꯁꯨꯃꯥꯡ ꯃꯇꯣꯟ ꯑꯗꯨꯗ ꯂꯦꯞꯂꯒ ꯂꯩ꯫ ꯅꯨꯄꯤ ꯑꯁꯤꯒꯤ ꯆꯤꯟꯕꯥꯜꯗꯒꯤ ꯊꯣꯛꯂꯛꯄ ꯋꯥꯍꯩ ꯈꯨꯗꯤꯡꯅ ꯃꯥꯕꯨ ꯃꯅꯥꯛꯇ ꯆꯤꯡꯁꯤꯟꯅꯕ ꯍꯣꯠꯅꯔꯤꯕꯗꯨ ꯂꯟꯆꯥ ꯈꯪꯅ ꯈꯪꯅ ꯂꯥꯞꯊꯣꯛꯄ ꯉꯝꯁꯤꯜꯂꯛꯇ꯭ꯔꯦ꯫ ꯊꯃꯣꯏ ꯑꯅꯤꯒꯤ ꯊꯣꯡꯁꯨ ꯀꯨꯏꯅ ꯂꯣꯟꯁꯤꯟꯗꯨꯅ ꯂꯩꯕ ꯉꯝꯂꯣꯏꯗꯧꯔꯤ꯫ ꯇꯥꯎꯔꯒ ꯇꯝꯅꯤꯡꯗꯦ, ꯍꯩꯅꯗꯦ ꯍꯥꯏꯔꯗꯤ? ꯍꯥꯏꯔꯣꯏ꯫ ꯂꯨꯃꯜꯂꯦ ꯍꯥꯏꯅ ꯁꯥꯎꯔꯗꯤ? ꯁꯥꯎꯔꯣꯏ꯫
ꯂꯨꯃꯜꯂꯒꯅ ꯂꯩꯍꯜꯂꯒ ꯇꯥꯛꯄꯤꯌꯨ ꯑꯗꯨꯗꯤ ꯃꯇꯝ ꯈꯔ ꯉꯥꯏꯕ ꯇꯥꯕ ꯀꯩꯒꯤ ꯑꯩꯅ ꯇꯥꯛꯄꯤꯕ ꯌꯥꯅꯕ ꯍꯣꯠꯅꯕꯗ ꯃꯇꯝ ꯈꯔ ꯆꯪꯒꯅꯤ ꯑꯗꯨ ꯉꯥꯏꯕ ꯇꯥꯕꯅꯤ ꯍꯣꯏ ꯑꯩ ꯉꯥꯏꯒꯦ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤ ꯄꯔꯤꯡ ꯑꯗꯨ ꯀꯗꯥꯏꯗꯒꯤ ꯍꯧꯔꯒ ꯀꯗꯣꯝꯅ ꯆꯠꯈ꯭ꯔꯕꯅꯣ ꯈꯪꯗꯦ ꯏꯔꯦꯝ ꯂꯦꯝꯅ ꯃꯣꯡꯍꯥꯗ ꯄꯨꯛꯅꯤꯡ ꯏꯇꯞ ꯇꯞꯊꯅ ꯂꯩꯕ ꯅꯨꯄꯥ ꯃꯥꯅ ꯍꯥꯏꯔꯛꯂꯤꯕ ꯃꯌꯥꯝꯗꯨ ꯇꯥꯕꯗ ꯊꯣꯏꯕꯤꯗꯤ ꯈꯣꯟꯖꯦꯜꯁꯨ ꯊꯣꯛꯇ꯭ꯔꯦ ꯊꯣꯏꯕꯤ ꯉꯁꯤꯗꯤ ꯂꯥꯏꯔꯤꯛ ꯇꯥꯒꯨꯝꯁꯤ ꯑꯩ ꯅꯪꯕꯨ ꯇꯥꯛꯅꯤꯡꯗꯕꯒꯤ ꯅꯠꯇꯦ ꯑꯩ ꯅꯪꯒꯤ ꯀꯣꯏꯁꯟ ꯃꯌꯥꯝꯁꯦ ꯑꯝꯇ ꯐꯖꯅ ꯌꯦꯡꯈꯤꯒꯦ ꯑꯗꯨꯒ ꯍꯌꯦꯡ ꯂꯣꯏꯅ ꯇꯥꯛꯄꯤꯒꯦ ꯑꯁꯦꯡꯕꯒꯤ ꯍꯣꯏ ꯊꯣꯏꯕꯤ ꯂꯟꯆꯥꯅ ꯊꯣꯏꯕꯤ ꯍꯥꯏꯅ ꯇꯞꯅ ꯀꯧꯔꯛꯄ ꯈꯨꯗꯤꯡ ꯊꯣꯏꯕꯤꯒꯤ ꯃꯤꯍꯨꯜ ꯃꯁꯤꯡ ꯊꯤꯉꯝꯗꯅ ꯆꯣꯡꯉꯤ ꯐꯥꯊꯅꯕ ꯍꯣꯠꯅꯕꯗ ꯃꯔꯣꯜꯁꯨ ꯊꯣꯛꯄꯣꯏ ꯊꯣꯛꯇꯕꯣꯏ ꯇꯧꯔꯦ ꯅꯪ ꯇꯨꯝꯅꯤꯡꯉꯕ ꯃꯥꯜꯂꯤ ꯇꯨꯝꯅꯤꯡꯗꯦ ꯅꯈꯣꯜꯗꯨ ꯁꯨꯝ ꯄꯤꯛꯊꯈ꯭ꯔꯦ ꯇꯞꯃꯟꯕ꯭ꯔꯥ ꯑꯩꯅ ꯉꯥꯡꯕꯁꯦ ꯇꯥꯗꯕ꯭ꯔꯥ ꯇꯥꯃꯣꯂꯟ ꯁꯨꯃꯥꯏꯅ ꯀꯟꯅ ꯉꯥꯡꯉꯗꯤ ꯇꯥꯕ꯭ꯔꯥ ꯇꯞꯅ ꯉꯥꯡꯉꯁꯨ ꯑꯗꯨꯝ ꯇꯥꯏꯗ ꯁꯨꯝ ꯍꯥꯏꯕꯩ ꯋꯥꯅꯤ ꯑꯩꯗꯤ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯟꯅꯗꯦ ꯑꯗꯨꯅ ꯀꯃꯥꯏꯅ ꯋꯥꯔꯤ ꯁꯥꯅꯤ ꯈꯪꯗꯦ ꯁꯥꯟꯅꯔꯨꯅꯨ ꯈꯪꯉꯨꯅꯨ ꯁꯤ ꯑꯗꯨꯝ ꯌꯥꯔꯦ ꯀꯩꯕꯣ ꯃꯤꯒ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯕ ꯄꯥꯝꯃꯨꯅꯨ ꯍꯥꯏꯕ ꯑꯗꯨꯗꯤ ꯑꯩ ꯇꯥꯃꯣꯂꯟꯗ ꯐꯣꯟ ꯇꯧꯕꯁꯤ ꯁꯤꯁꯨ ꯌꯥꯗꯕ꯭ꯔꯣ ꯁꯤꯗꯤ ꯂꯥꯏꯔꯤꯛ ꯍꯪꯕꯅꯤꯅ ꯀꯩꯝꯇ ꯀꯥꯏꯗꯦꯗ ꯍꯧꯖꯤꯛꯇꯤ ꯂꯥꯏꯔꯤꯛꯁꯨ ꯇꯧꯔꯔꯣꯏꯁꯤ ꯍꯥꯏꯔꯒ ꯑꯉꯥꯡꯅꯤ ꯑꯗꯨꯅ ꯑꯉꯥꯡꯒꯤ ꯃꯇꯧ ꯑꯗꯨꯃꯛ ꯎꯠꯂꯛꯄꯅꯤ ꯑꯗꯨꯕꯨ ꯃꯇꯧ ꯑꯗꯨꯗ ꯂꯟꯆꯥꯒꯤ ꯊꯃꯣꯏꯕꯨ ꯃꯥꯏꯀꯩ ꯃꯔꯤꯃꯛ ꯀꯣꯏꯁꯤꯟꯗꯨꯅ ꯐꯥꯖꯤꯟꯕꯤꯈꯤꯗꯧꯔꯦ ꯅꯪ ꯋꯥ ꯉꯥꯡꯕ ꯌꯥꯝ ꯍꯩꯃꯜꯂꯤ ꯊꯣꯏꯕꯤ ꯑꯗꯨꯗꯤ ꯑꯩꯅ ꯋꯥ ꯉꯥꯡꯕꯁꯦ ꯁꯥꯎꯅꯤꯡꯕ꯭ꯔꯥ ꯇꯥꯅꯤꯡꯗꯕ꯭ꯔꯥ ꯇꯥꯃꯣꯂꯟ ꯀꯩꯝ ꯇꯧꯗꯦꯗ ꯋꯥ ꯉꯥꯡꯕ ꯍꯩ ꯍꯥꯏꯔꯤꯁꯤꯕꯨ ꯑꯐꯕ ꯅꯠꯇ꯭ꯔꯣ ꯇꯥꯃꯣꯂꯟꯁꯨ ꯑꯩꯕꯨ ꯂꯛꯅꯗꯨꯅ ꯉꯥꯡꯕ ꯌꯥꯝ ꯍꯩ ꯑꯉꯥꯡ ꯑꯣꯏꯕꯒꯤ ꯑꯩꯅ ꯅꯪꯕꯨ ꯁꯨꯝꯂꯛꯅꯕꯅꯤꯗ ꯁꯥꯎꯔꯕꯣ ꯑꯗꯨꯕꯨꯗꯤ ꯁꯥꯎꯗꯦꯗ ꯄꯨꯡꯁꯤꯁꯨ ꯊꯦꯡꯈ꯭ꯔꯦ ꯅꯪ ꯇꯨꯝꯈꯤꯔꯣꯏꯗ꯭ꯔꯣ ꯇꯨꯝꯃꯅꯤ ꯑꯗꯨꯗꯤ ꯇꯨꯝꯅꯕ ꯇꯧꯔꯣ ꯍꯌꯦꯡ ꯑꯌꯨꯛ ꯉꯟꯅ ꯑꯃꯨꯛ ꯂꯥꯏꯔꯤꯛ ꯇꯧꯒꯗꯕꯅꯤꯅ ꯍꯣꯏ ꯒꯨꯗ ꯅꯥꯏꯠ ꯇꯥꯃꯣꯂꯟ ꯒꯨꯗ ꯅꯥꯏꯠ ꯍꯦꯟꯃꯟꯈ꯭ꯔꯦ ꯅꯨꯄꯥ ꯑꯃꯒꯤ ꯃꯇꯤꯛ ꯃꯒꯨꯜꯁꯤ ꯃꯉꯥꯎ ꯊꯤꯕꯤ ꯊꯣꯏꯕꯤꯒꯤ ꯊꯃꯣꯏꯕꯨ ꯃꯆꯦꯠ ꯑꯃꯠꯇ ꯈꯥꯛꯇꯅ ꯄꯨꯟꯁꯤꯟꯗꯨꯅ ꯊꯝꯈ꯭ꯔꯦ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯐꯃꯨꯡꯗ ꯂꯣꯡꯅ ꯍꯤꯞꯇꯨꯅ ꯂꯩꯔꯤꯕꯗꯨ ꯃꯃꯤꯠ ꯎꯏꯁꯤꯟꯕ ꯀꯥꯎꯔꯦ ꯃꯆꯤꯟꯗ ꯏꯁꯩ ꯑꯣꯏꯅ ꯉꯪꯗꯨꯅ ꯂꯩꯔꯤ ꯅꯨꯃꯤꯗꯥꯡ ꯑꯊꯦꯡꯕꯗꯨꯗ ꯃꯊꯟꯇ ꯃꯣꯃꯣꯟ ꯇꯧꯔꯒ ꯏꯁꯩ ꯉꯪꯂꯤꯕꯗꯨ ꯑꯍꯤꯡꯒꯤ ꯂꯥꯏꯅ ꯎꯔꯒ ꯊꯣꯏꯕꯤ ꯉꯥꯎꯔꯦ ꯁꯣꯏꯗꯅ ꯍꯥꯏꯔꯝꯒꯅꯤ ꯅꯨꯡꯁꯤ ꯑꯃꯨꯛꯇ ꯍꯥꯏꯔꯛꯎ ꯊꯃꯣꯏ ꯑꯁꯤ ꯄꯤꯔꯒꯦ ꯊꯃꯣꯏꯁꯦ ꯅꯪꯒꯤ ꯑꯣꯏꯔꯕꯗꯤ ꯑꯩꯁꯦ ꯅꯪꯒꯤ ꯁꯣꯏꯗ꯭ꯔꯦꯗꯅ ꯊꯃꯣꯏꯁꯦ ꯅꯪꯒꯤ ꯑꯣꯏꯔꯕꯗꯤ ꯑꯩꯁꯦ ꯅꯪꯒꯤ ꯁꯣꯏꯗ꯭ꯔꯦꯗꯅ ꯂꯟꯆꯥꯒꯤ ꯊꯃꯣꯏ ꯆꯔꯥꯡꯅꯕꯗꯤ ꯊꯣꯏꯕꯤꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯒ ꯃꯥꯒꯤ ꯋꯥꯉꯥꯡ ꯑꯃꯅ ꯀꯣꯛꯍꯟꯈꯤ ꯉꯛꯈ꯭ꯔꯦ ꯑꯉꯥꯡ ꯃꯆꯥ ꯃꯥꯅ ꯅꯨꯄꯥꯁꯤꯕꯨ ꯄꯨꯡꯄꯪ ꯍꯦꯛ ꯄꯪꯊꯍꯟꯕ ꯉꯝꯃꯤ ꯑꯗꯨꯕꯨ ꯊꯃꯣꯏꯅ ꯉꯥꯏꯍꯥꯛꯀꯤ ꯑꯋꯥꯕ ꯈꯥꯡꯕ ꯉꯝꯗ ꯄꯣꯊꯥꯐꯝ ꯊꯤꯔꯕꯁꯨ ꯄꯨꯟꯁꯤ ꯈꯣꯡꯆꯠꯇ ꯑꯣꯏꯕ ꯌꯥꯔꯣꯏꯗꯕ ꯑꯁꯤꯅꯤ ꯍꯥꯏꯕ ꯍꯧꯖꯤꯛꯁꯨ ꯈꯜꯂꯤ ꯋꯥꯈꯜꯅ ꯂꯟꯆꯥꯒꯤ ꯊꯃꯣꯏꯗ ꯂꯥꯎꯗꯨꯅ ꯍꯥꯏꯕꯒꯨꯝ ꯅꯥꯀꯣꯡ ꯁꯨꯡꯌꯥ ꯌꯩꯅ ꯇꯥꯔꯤ ꯃꯇꯝ ꯂꯩꯔꯤꯉꯩ ꯊꯣꯏꯕꯤꯒꯤ ꯅꯨꯡꯁꯤꯕꯅ ꯃꯥꯕꯨ ꯈꯨꯗꯨꯝ ꯆꯟꯁꯤꯟꯗ꯭ꯔꯤꯉꯩ ꯃꯅꯥꯛꯇꯒꯤ ꯂꯥꯞꯅ ꯂꯩꯌꯨ ꯍꯥꯏꯅ ꯂꯟꯆꯥ ꯇꯨꯃꯤꯟ ꯐꯝꯂꯒ ꯋꯥꯈꯜ ꯇꯧꯏ ꯑꯍꯤꯡꯗꯨꯃꯁꯨ ꯃꯦꯠꯁ ꯑꯦꯛꯖꯥꯝ ꯊꯣꯛꯄꯒꯤ ꯉꯥꯟꯊꯣꯏꯒ ꯊꯣꯏꯕꯤꯒꯗꯨ ꯍꯥꯟꯅ ꯇꯥꯛꯄ ꯃꯇꯝꯗꯒꯤꯁꯨ ꯈꯔ ꯁꯥꯡꯊꯅ ꯇꯥꯛꯂꯤ ꯉꯥꯟꯊꯣꯏꯗꯤ ꯃꯁꯥꯅ ꯈꯔ ꯄꯥꯝꯃꯤ ꯑꯗꯨꯅ ꯂꯟꯆꯥ ꯊꯣꯏꯕꯤꯗꯅ ꯈꯔ ꯍꯦꯟꯅ ꯃꯥꯏ ꯑꯣꯟꯁꯤꯜꯂꯤ ꯅꯨꯃꯤꯗꯥꯡꯗ ꯁꯥꯟꯅꯈꯤꯕ ꯋꯥꯔꯤꯗꯨ ꯑꯃꯅꯁꯨ ꯈꯪꯁꯤꯟꯅꯗ ꯋꯥꯔꯤ ꯑꯃꯠꯇ ꯍꯧꯗꯣꯛꯅꯗꯦ ꯑꯗꯨꯕꯨ ꯊꯣꯏꯕꯤꯗꯤ ꯂꯟꯆꯥꯅ ꯃꯅꯥꯛ ꯆꯪꯁꯤꯟꯗꯨꯅ ꯃꯈꯨꯠꯇꯒꯤ ꯀꯣꯂꯣꯝ ꯁꯠꯇꯨꯅ ꯑꯔꯥꯟꯕ ꯑꯁꯣꯏꯕ ꯈꯨꯗꯤꯡ ꯇꯥꯛꯄꯤꯔꯤꯕꯗꯨ ꯃꯤꯍꯨꯜꯒꯤ ꯐꯤꯕꯝꯗꯤ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯆꯣꯡꯂꯤꯕꯅꯤ ꯂꯟꯆꯥꯅ ꯌꯦꯡꯂꯛꯄꯁꯨ ꯉꯝꯗꯦ ꯃꯥꯌꯣꯛꯅꯒꯦ ꯍꯦꯛ ꯇꯧꯕꯒ ꯃꯃꯥꯏꯗꯨ ꯑꯃꯗ ꯂꯩꯊꯣꯛꯇꯨꯅ ꯍꯦꯛꯇ ꯂꯩꯈꯤ ꯃꯇꯧ ꯑꯗꯨꯗ ꯂꯟꯆꯥꯁꯨ ꯂꯥꯏꯔꯤꯛ ꯑꯗꯨ ꯇꯥꯛꯐꯝ ꯈꯪꯗꯦ ꯊꯣꯏꯕꯤ ꯀꯗꯣꯝꯗꯅꯣ ꯌꯦꯡꯉꯤꯗꯨꯕꯨ ꯅꯪꯕꯣ ꯁꯣꯝꯗ ꯌꯦꯡꯉꯨ ꯅꯠꯇ꯭ꯔꯗꯤ ꯀꯃꯥꯏꯅ ꯇꯥꯛꯇꯣꯏꯅꯣ ꯂꯥꯏꯔꯤꯛꯁꯦ ꯊꯣꯏꯕꯤ ꯃꯃꯥꯏ ꯃꯃꯤꯠ ꯉꯥꯡꯁꯪ ꯍꯦꯛ ꯉꯥꯡꯁꯤꯜꯂꯤ ꯃꯇꯧ ꯑꯗꯨꯗ ꯉꯥꯟꯊꯣꯏꯅ ꯊꯣꯏꯕꯤ
nang nasa ngamdabro namay namit ka luy ngang silido kay gino. Kem tawde sum inbagini. Adudi fi ama puthora ura. Iharni iningte. Asing bayarabo. Lancha na mabu asum yengduna leibaduda thoibi bijana badi ngamda. Lancha da amukyeng lairikta amukyeng tawi. Lancha sumana taklibadu thoibi na bhab taribra tadribra haiba amata khangba ngamdabaduda hairubani. Adubu thoibi bu hena ikai hannabagi maram ama oikre. Lancha na thoibi gi khangdaba question ayamba ayuk laklingaida takpinaba honai. Thoibi su takpiba sing ado khaktamak namidang chupa prepare tawi. Pass tawnabagidi hendoktana taglabani aduna thoibi su ahenba khangdaba hangludre. Masigi su mathakta PhD phone da takpa nungairu hairakibaduna Lanchabu call tawninglabasu atay atopa question takpiyu haina call tawduna hangbasu hangludre. Lanchasu kari khangdaba leire haina hanglakhide. Ayukta takiba khara aduna hendokna yakre haina khali. Asumna exam loikre. Thoibiga ngan thoiga exam loiraga thoklakpada maningdagi nupa amana. Thoibi animak leithokduni yengi. Boris oirambaduda ngan thoibida khoningna suraga michi khachili. Thoibi yumhaladura thoibi. Hoi heng sendragi plan do nakhoi ni sulak toina dro. Ngan thoina oina khomi. Lak toine. Oh aidi nabani yauraidrana sumpa khalamiba. Thoibi akhoi ni yaudraga nangna pakalisina kaigino Boris. Sum leidana. Asi hairaga Boris tu ikai bai kaiwai mako khotlaga lei. Matawduda thoibina adudi hayeng thengnarase. Hoi ngana lauko thoibi. Ani do mamai phat leithoga lai. Ngan thoina thoibibu taknabada loire. Kuirabani Boris na thoibibu ngaujairaklibasi. Hongna hairaktaba khakta ngairabani. Yes, midi hayeng sinungai daurine. Boris na phamphomona si nanga phamge kaina ka hairadi kamain tawni thoibi. Taning de haina de tro. Aidi Lakshmi hoiga adum punkhine hairiye nang Boris ka punkradi. Ngan thoi taning de ko yamna adui sarupudi harina khoida lao mimi singju chase. Laki khare yamna tawse ko ngaside. Exam loiba numidangdu thoibi mamada ngasidangdi phone paijage game sanaraga tumge hairaga phone do lawi. Candy Crush do sum sanarambadagi lanjabu ningsinglakpani. Mikup aduda nipamagi khonjal taninglakpagam thamoida phaurai. Sanariba game aduda wakhaldu changde. Call tawsira haina khali. Adubu call tawraga kari wari sanagani. Kari maram hairaga call tawgani. Wakhal mayam ama khanduna lei. Ngaya kasong masing thiduna dawsu yengba yaba yengle. Pungsu chap chaba ngairaga message ama thajeli. Message tharakhiba minute tara hela phawba lancha message si yengde. Direct paramgani disturb tawningte khanduna lancha ki reply lakpa ngaina game da mayam konseli. Asum ngaibada pungdi tara tasinkre. Sum ngairambadu ngaiba ngamsilaktre. WhatsApp changduna yengi. Lanchana message ti pagre adubu reply di leiramde. Online so ngayaki mamangda leirambagi last scene utli. Phone pairi banina direct ti paramgani haiba thajade. Thoibi lanchagi last scene aduda yengna maithong adu sum suglei. Wakhalda oinaba manba maongda waroba masu phaure. Message su ngasai na yengre. Last scene su hojik waida lei. Reply ama phawdi piramba yabani. Thoibi ai lairik pari call tawrakiba hairasu tawruiba hairasu marol amatangni hairapa yai habanida. Sukyam lemthokna leithokpa nupasibu punsida ani suna thengnararoi. Mana lemthokpa helikhai aina lamhenbi onba helakadawre. Aina lamhenbi oiraka mabu kaitan tanabaduro mana pamise. Thoibi mamaido pangsuk hek sukna lainga hekti. Wakhal nungaina leijarambadu kaishuk nattabaduda tumgani haiba phawba kauduna phamung mayai aduda phamduna lei. Game sanarambadu bit leitramali.
ꯐꯣꯟꯗꯣ ꯑꯣꯐ ꯇꯧꯁꯤꯜꯂꯒ ꯃꯣꯟ ꯃꯈꯥꯗ ꯅꯝꯁꯤꯟꯈ꯭ꯔꯦ ꯑꯗꯨꯒ ꯃꯃꯥꯏꯗꯣ ꯑꯔꯩꯕ ꯃꯈꯩ ꯁꯨꯛꯇꯣꯛꯇꯨꯅ ꯃꯆꯤꯟ ꯄꯣꯝꯊꯣꯛꯇꯨꯅ ꯐꯝꯂꯤ ꯂꯟꯆꯥꯒꯤ ꯃꯦꯁꯦꯖ ꯉꯥꯏꯕꯗ ꯊꯣꯏꯕꯤ ꯅꯨꯃꯤꯗꯥꯡꯗꯣ ꯑꯋꯥꯕ ꯑꯃꯅꯤ ꯃꯤꯅꯠ 10 ꯉꯥꯏꯕꯗ ꯄꯨꯡ ꯑꯃ ꯉꯥꯏꯕꯒ ꯆꯞ ꯍꯦꯛ ꯃꯥꯟꯅꯩ ꯄꯨꯡ ꯑꯃ ꯉꯥꯏꯔꯛꯂꯕꯗ ꯅꯨꯃꯤꯗꯥꯡ ꯆꯨꯞꯄ ꯑꯃ ꯉꯥꯏꯕꯒ ꯆꯞ ꯃꯥꯟꯅꯈ꯭ꯔꯦ ꯋꯥꯈꯜꯗꯣ ꯈꯪꯁꯥꯎ ꯍꯦꯛ ꯁꯥꯎꯅꯤꯡꯂꯛꯇꯨꯅ ꯑꯁꯨꯝ ꯐꯝꯂꯝꯕꯗꯒꯤ ꯐꯣꯟꯗꯨ ꯐꯠ ꯍꯥꯡꯗꯣꯛꯂꯒ ꯀꯣꯜ ꯐꯠ ꯇꯧꯁꯤꯜꯂꯤ ꯑꯗꯨꯕꯨ ꯅꯝꯕꯔ ꯑꯗꯨ ꯅꯣꯠ ꯔꯤꯆꯦꯕꯜ ꯍꯥꯏꯔꯛꯄꯗꯨꯗ ꯊꯣꯏꯕꯤ ꯀꯔꯤ ꯇꯧꯔꯕꯅꯣ ꯍꯥꯏꯅ ꯋꯥꯈꯜꯗꯨ ꯋꯥꯖꯩ ꯄꯨꯡꯈꯥꯏꯃꯨꯛ ꯂꯩꯔꯒ ꯑꯃꯨꯛ ꯇꯧꯕꯗꯗꯤ ꯔꯤꯡ ꯆꯠꯂꯤ ꯑꯗꯨꯕꯨ ꯐꯣꯟꯗꯤ ꯄꯥꯏꯈꯠꯂꯛꯇꯦ ꯁꯣꯝꯗ ꯂꯟꯆꯥ ꯊꯣꯏꯕꯤꯒꯤ ꯃꯦꯁꯦꯖꯇꯨ ꯄꯥꯔꯤ ꯇꯥꯃꯣ ꯂꯟ ꯉꯁꯤꯗꯤ ꯑꯦꯛꯖꯥꯝ ꯂꯣꯏꯔꯦ ꯑꯗꯨꯅ ꯇꯥꯃꯣꯗ ꯗꯤꯁꯇꯔꯕꯇꯤ ꯇꯧꯔꯔꯣꯏ ꯑꯗꯨꯕꯨ ꯊꯦꯡꯛ ꯌꯨ ꯐꯥꯎꯗꯤ ꯍꯥꯏꯅꯤꯡꯉꯤ ꯑꯗꯣ ꯃꯦꯁꯦꯖꯇ ꯍꯥꯏꯕꯗꯤ ꯃꯒꯨꯟ ꯋꯥꯠꯂꯤ ꯇꯥꯃꯣꯅ ꯂꯥꯏꯔꯤꯛ ꯇꯧꯕ ꯂꯣꯏꯔꯒ ꯑꯩꯕꯨ ꯀꯣꯜ ꯑꯃꯨꯛꯇ ꯇꯧꯔꯛꯎꯀꯣ ꯃꯊꯪꯒꯤ ꯃꯦꯁꯦꯖ ꯑꯃꯁꯨ ꯂꯩꯔꯝꯃꯤ ꯇꯥꯃꯣ ꯂꯟ ꯂꯥꯏꯔꯤꯛ ꯄꯥꯕ ꯂꯣꯏꯗ꯭ꯔꯤꯕꯣ ꯊꯦꯡꯉꯤ ꯑꯩ ꯇꯨꯝꯅꯤꯡꯈꯤꯗꯧꯔꯦ ꯃꯦꯁꯦꯖ ꯑꯗꯨꯅ ꯂꯟꯆꯥꯕꯨ ꯋꯥꯈꯜ ꯈꯜꯍꯜꯂꯤ ꯑꯗꯨꯕꯨ ꯋꯥꯈꯜꯅ ꯌꯥꯔꯤꯕ ꯃꯈꯩ ꯊꯣꯏꯕꯤꯒꯤ ꯃꯅꯥꯛ ꯅꯛꯇꯅꯕ ꯍꯣꯠꯅꯈꯤꯕꯅ ꯔꯤꯄ꯭ꯂꯥꯏ ꯄꯤꯕꯒꯤ ꯃꯍꯨꯠꯇ ꯐ꯭ꯂꯥꯏꯠ ꯃꯣꯠ ꯊꯝꯖꯤꯟꯗꯨꯅ ꯂꯥꯏꯔꯤꯛ ꯄꯥꯗꯨꯅ ꯂꯩꯕꯅꯤ ꯑꯗꯨꯕꯨ ꯂꯥꯏꯔꯤꯛꯇꯨ ꯉꯁꯤꯁꯨ ꯄꯥꯐꯝ ꯈꯪꯗꯦ ꯅꯍꯥꯟ ꯅꯣꯡꯃ ꯀꯣꯜ ꯇꯧꯔꯛꯄꯗ ꯄꯥꯏꯈꯠꯍꯧꯗꯕꯒꯤ ꯊꯣꯏꯕꯤꯅ ꯋꯥꯔꯧꯕ ꯃꯥꯟꯕ ꯈꯣꯟꯖꯦꯜꯗ ꯍꯥꯏꯔꯛꯈꯤꯕꯗꯨ ꯅꯤꯡꯁꯤꯡꯉꯤ ꯉꯁꯤꯁꯨ ꯑꯃꯨꯛ ꯑꯁꯨꯝꯅ ꯊꯣꯏꯕꯤꯅ ꯋꯥꯔꯧꯈ꯭ꯔꯕꯗꯤ ꯍꯥꯏꯅ ꯋꯥꯈꯜꯗ ꯑꯃꯨꯛ ꯈꯜꯂꯤ ꯑꯃꯕꯨ ꯑꯣꯏꯔꯁꯨ ꯑꯃꯕꯨ ꯑꯣꯏꯔꯁꯨ ꯋꯥꯔꯧꯈꯤꯕꯗꯨꯗꯤ ꯅꯨꯡꯉꯥꯏꯖꯔꯣꯏ ꯍꯥꯏꯅꯁꯨ ꯈꯜꯂꯤ ꯄꯥꯔꯝꯕ ꯂꯥꯏꯔꯤꯛ ꯑꯗꯨ ꯉꯥꯏꯍꯥꯛ ꯈꯨꯝꯖꯤꯜꯂꯒ ꯐꯣꯟꯗꯣ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯕꯗ ꯊꯣꯏꯕꯤꯅ ꯀꯣꯜ ꯇꯧꯔꯛꯂꯝꯕꯒꯤ ꯅꯣꯇꯤꯐꯤꯀꯦꯁꯟ ꯑꯃ ꯂꯥꯛꯄꯗꯨꯗ ꯌꯦꯡꯂꯤꯉꯩ ꯑꯃꯨꯛꯀꯁꯨ ꯀꯣꯜ ꯇꯧꯁꯤꯜꯂꯛꯏ ꯍꯟꯗꯛꯇꯤ ꯄꯥꯏꯈꯠꯇꯕ ꯅꯨꯡꯉꯥꯏꯔꯔꯣꯏ ꯈꯟꯗꯨꯅ ꯍꯜꯂꯣ ꯊꯣꯏꯕꯤ ꯇꯥꯃꯣ ꯂꯟ ꯂꯥꯏꯔꯤꯛ ꯄꯥꯕ ꯂꯣꯏꯗ꯭ꯔꯤꯕꯣ ꯈꯔ ꯋꯥꯠꯂꯤ ꯄꯨꯡꯗꯤ 11 ꯇꯥꯗꯧꯔꯦ ꯀꯌꯥꯝ ꯀꯨꯏꯅ ꯄꯥꯈꯤꯗꯣꯏꯅꯣ ꯄꯨꯡ ꯀꯌꯥ ꯐꯥꯎꯕ ꯉꯥꯏꯌꯣ ꯍꯥꯏꯅꯣ ꯉꯥꯏꯔꯨꯅꯨꯗ ꯅꯪ ꯀꯩ ꯂꯩꯔꯒꯦ ꯐꯣꯟ ꯇꯧꯔꯛꯏꯁꯤꯕꯣ ꯊꯦꯡꯛ ꯌꯨꯒꯤ ꯑꯣꯏꯔꯒꯗꯤ ꯍꯥꯏꯗ꯭ꯔꯁꯨ ꯌꯥꯔꯦꯗ ꯊꯦꯡꯛ ꯌꯨꯁꯨ ꯍꯥꯏꯅꯤꯡꯕ ꯑꯗꯨꯗ ꯐꯣꯟꯁꯤꯁꯨ ꯏꯃꯥꯗ ꯍꯥꯏꯅꯔꯒ ꯉꯁꯤꯗꯪꯒ ꯄꯥꯏꯖꯈꯤꯒꯦ ꯍꯥꯏꯔꯒ ꯄꯥꯏꯔꯤꯅꯤ ꯑꯗꯨꯒꯤ ꯇꯥꯃꯣ ꯂꯟꯕꯨ ꯁꯨꯝ ꯀꯣꯜ ꯇꯧꯔꯛꯄꯅꯤ ꯑꯉꯥꯡꯅ ꯐꯣꯟ ꯌꯥꯝꯅ ꯄꯥꯏꯕꯁꯦ ꯐꯠꯇꯕꯅꯤ ꯊꯣꯏꯕꯤ ꯍꯧꯖꯤꯛ ꯑꯦꯛꯖꯥꯝ ꯂꯣꯏꯔꯕꯅꯤꯅ ꯐꯣꯟꯗꯣ ꯄꯥꯏꯗ꯭ꯔꯁꯨ ꯌꯥꯔꯅꯤꯗ ꯍꯣꯏ ꯄꯥꯏꯔꯔꯣꯏꯌꯦ ꯉꯁꯤꯗꯪꯗꯤ ꯇꯥꯃꯣ ꯂꯟꯗ ꯐꯣꯟ ꯁꯨꯝ ꯇꯧꯅꯤꯡꯗꯅ ꯇꯧꯔꯛꯄꯅꯤ ꯑꯦꯛꯖꯥꯝꯁꯨ ꯑꯗꯨꯝ ꯅꯨꯡꯉꯥꯏꯔꯝꯃꯤ ꯇꯥꯃꯣꯅ ꯇꯥꯈꯤꯕ ꯃꯥꯔꯛ ꯑꯆꯧꯕꯁꯤꯡ ꯑꯌꯥꯝꯕꯅ ꯍꯪꯉꯤ ꯐꯔꯦ ꯐꯔꯦ ꯉꯟꯊꯣꯏꯅꯁꯨ ꯉꯁꯥꯏ ꯇꯝꯃꯤ ꯑꯇꯩꯗꯤ ꯀꯔꯤ ꯍꯥꯏꯅꯤꯡꯕ ꯂꯩꯔꯤꯒꯦ ꯅꯪꯕꯣ ꯍꯥꯏꯅꯤꯡꯕ ꯂꯣꯏꯔꯦ ꯍꯥꯏꯔꯗꯤ ꯐꯣꯟ ꯊꯝꯃꯒꯦ ꯍꯥꯏꯗꯣꯏꯔꯣ ꯇꯥꯃꯣ ꯂꯟ ꯊꯣꯏꯕꯤꯅ ꯑꯁꯨꯝꯅ ꯍꯪꯂꯛꯀꯅꯤ ꯍꯥꯏꯕ ꯂꯟꯆꯥ ꯊꯥꯖꯔꯨꯗꯦ ꯋꯥꯍꯪ ꯑꯗꯨꯗ ꯅꯨꯄꯥ ꯃꯥꯒꯤ ꯃꯤꯍꯨꯜꯗꯨ ꯈꯪꯆꯣꯡ ꯍꯦꯛ ꯆꯣꯡꯂꯛꯄꯒꯨꯝ ꯃꯈꯨꯠꯅ ꯂꯥꯏꯕꯛꯇ ꯅꯥꯟꯗꯨꯅ ꯈꯥꯡꯉꯤ ꯇꯞꯊꯅ ꯍꯪꯂꯛꯂꯤꯕ ꯋꯥꯍꯪ ꯑꯗꯨꯒꯤ ꯅꯨꯡꯒꯤ ꯋꯥꯔꯣꯜ ꯈꯪꯕꯒꯨꯝ ꯄꯥꯎꯈꯨꯝ ꯄꯤꯐꯝ ꯈꯪꯗꯦ ꯇꯞꯅ ꯈꯨꯝꯂꯛꯏ ꯑꯗꯨꯒꯤ ꯅꯠꯇꯦꯗ ꯁꯨꯝ ꯍꯪꯕꯅꯤꯗ ꯍꯧꯖꯤꯛꯇꯤ ꯑꯦꯛꯖꯥꯝꯁꯨ ꯂꯣꯏꯔꯕꯅꯤꯅ ꯐꯣꯟ ꯇꯧꯔꯛꯄꯒꯤ ꯃꯔꯝꯁꯨ ꯊꯣꯏꯗꯣꯛꯅ ꯂꯩꯇ꯭ꯔꯕ꯭ꯔꯥꯅ ꯈꯟꯕ ꯑꯦꯛꯖꯥꯝ ꯂꯩꯔꯗꯤ ꯐꯣꯟ ꯇꯧꯕ ꯌꯥꯕ ꯑꯦꯛꯖꯥꯝ ꯂꯩꯇ꯭ꯔꯗꯤ ꯐꯣꯟ ꯇꯧꯕ ꯌꯥꯗꯕ ꯊꯣꯏꯕꯤ ꯑꯩꯅ ꯇꯣꯏꯅ ꯐꯣꯟ ꯇꯧꯔꯛꯄꯁꯦ ꯇꯥꯃꯣꯗ ꯗꯤꯁꯇꯔꯕ ꯌꯥꯝ ꯇꯧꯕ꯭ꯔꯣ ꯑꯗꯨꯒꯤ ꯋꯥ ꯅꯠꯇꯦꯗ ꯍꯌꯦꯡꯗꯒꯤꯗꯤ ꯇꯧꯔꯛꯑꯔꯣꯏꯌꯦ ꯉꯁꯤ ꯈꯛꯇꯪ ꯁꯨꯝ ꯇꯧꯔꯛꯄꯅꯤ ꯁꯤꯁꯨ ꯅꯨꯡꯉꯥꯏꯇꯕ꯭ꯔꯣ ꯇꯥꯃꯣ ꯂꯟ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯅꯪ ꯁꯨꯝ ꯐꯣꯟ パイꯕꯗꯣ ꯍꯦꯕꯤꯠ ꯑꯣꯏꯈꯤꯗ꯭ꯔꯥꯅ ꯈꯟꯕꯒꯤ ꯇꯧꯕꯅꯤ ꯍꯦꯕꯤꯠ ꯇꯥꯕꯒꯤ ꯋꯥꯗꯤ ꯇꯥꯈ꯭ꯔꯕꯅꯤ ꯅꯤꯄꯥ ꯃꯥꯒꯤ ꯈꯣꯟꯖꯦꯜꯁꯦ ꯇꯥꯗ꯭ꯔꯒꯗꯤ ꯂꯩꯕ ꯉꯝꯁꯤꯜꯂꯛꯇ꯭ꯔꯕꯅꯤ ꯊꯣꯏꯕꯤ ꯍꯣꯏ ꯑꯩ ꯊꯑꯣꯏꯅ ꯄꯥꯏꯗꯤ ꯏꯃꯥꯒꯤ ꯐꯣꯟꯅꯤ ꯃꯔꯨꯑꯣꯏꯅ ꯅꯨꯃꯤꯗꯥꯡ ꯐꯣꯟ ꯄꯥꯏꯕꯒꯤ ꯍꯦꯕꯤꯠ ꯂꯩꯍꯟꯒꯅꯨ ꯃꯗꯨꯅ ꯃꯥꯡꯖꯕ ꯌꯥꯝ ꯑꯣꯏꯔꯛꯀꯅꯤ ꯑꯩ ꯄꯥꯏꯗꯤ ꯑꯗꯨꯒ ꯃꯤ ꯑꯇꯩꯒꯁꯨ ꯑꯝꯇ ꯋꯥꯔꯤ ꯁꯥꯟꯅꯗꯦ ꯃꯦꯁꯦꯖꯁꯨ ꯊꯥꯅꯗꯦ ꯇꯥꯃꯣ ꯂꯟꯗ ꯈꯛꯇꯪꯅꯤ ꯍꯣꯏꯅꯦ ꯑꯗꯨꯗ ꯑꯩꯉꯣꯟꯗꯁꯨ ꯇꯉꯥꯏ ꯐꯗꯕ ꯅꯠꯇ꯭ꯔꯒꯗꯤ ꯅꯨꯃꯤꯗꯥꯡ ꯐꯣꯟ ꯇꯧꯕꯒꯤ ꯍꯩꯅꯕꯤꯗꯨ ꯊꯝꯒꯅꯨ ꯊꯣꯏꯕꯤ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯅꯪꯕꯨ ꯐꯍꯟꯅꯤꯡꯕꯒꯤꯅꯤ ꯑꯩꯅ ꯇꯥꯃꯣ ꯂꯟꯗ ꯐꯣꯟ ꯇꯧꯔꯛꯄꯁꯦ ꯇꯥꯃꯣꯗ ꯌꯥꯝ ꯌꯦꯠꯄ ꯑꯣꯏꯅ ꯊꯣꯛꯂꯕ꯭ꯔꯣ ꯑꯗꯨꯒꯤ ꯅꯠꯇꯦꯗ ꯐꯣꯟꯗ ꯀꯨꯏꯅ ꯃꯇꯝ ꯃꯥꯡꯍꯟꯕ ꯑꯩꯗꯤ ꯄꯥꯝꯗꯦ ꯃꯁꯤꯒꯤꯁꯨ ꯃꯊꯛꯇ ꯅꯪ ꯑꯉꯥꯡ ꯌꯥꯝ ꯑꯣꯏꯔꯤ ꯀꯥꯟꯅꯗꯕꯗ ꯅꯪꯒꯤꯁꯨ ꯃꯇꯝ ꯃꯥꯡꯍꯟꯅꯤꯡꯗꯕ ꯑꯗꯨꯒꯤ ꯍꯥꯏꯕꯅꯤ ꯊꯣꯏꯕꯤ ꯃꯈꯥ ꯇꯥꯗꯦ ꯂꯟꯆꯥꯒꯤ ꯋꯥꯍꯩ꯫ ꯏꯀꯥꯏꯕ ꯐꯥꯎꯏ ꯂꯟꯆꯥꯅ ꯍꯥꯏꯅꯤꯡꯂꯤꯕꯗꯨ ꯀꯔꯤꯅꯣ ꯍꯥꯏꯕ ꯚꯥꯞ ꯇꯥꯔꯦ
ꯃꯇꯨꯡꯗꯗꯤ ꯇꯥꯃꯣꯗ ꯀꯣꯜ ꯇꯧꯔꯛꯑꯒ ꯌꯦꯠꯄꯁꯨ ꯌꯦꯠꯂꯔꯣꯏ ꯃꯇꯝ ꯈꯔ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯕꯒꯤ ꯊꯦꯡꯛ ꯌꯨ ꯇꯥꯃꯣꯂꯟ ꯑꯗꯨꯒꯤꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦꯅ ꯉꯟꯊꯣꯏꯁꯨ ꯅꯪꯁꯨ ꯆꯞ ꯃꯥꯟꯅꯩ ꯑꯩꯅ ꯍꯦꯜꯞ ꯇꯧꯕꯤꯕꯅꯤ ꯍꯥꯏꯅ ꯈꯟꯗꯣꯛ ꯍꯣꯏ ꯑꯗꯨꯗꯤ ꯑꯩꯅ ꯇꯥꯃꯣꯂꯟꯕꯨ ꯐꯣꯟ ꯇꯧꯕꯁꯤ ꯉꯁꯤꯅ ꯑꯔꯣꯏꯕ ꯑꯣꯏꯔꯒꯦꯀꯣ ꯊꯣꯏꯕꯤꯒꯤ ꯋꯥꯍꯩꯗꯨ ꯂꯟꯆꯥ ꯍꯣꯏ ꯍꯥꯏꯅ ꯈꯪꯅꯤꯡꯕ ꯐꯥꯎꯗꯦ ꯑꯗꯨꯕꯨ ꯋꯥꯈꯜ ꯈꯟꯊꯔꯒ ꯇꯞꯅ ꯈꯨꯝꯃꯤ ꯑꯔꯣꯏꯕ ꯍꯥꯏꯕꯗꯨꯗꯤ ꯈꯪꯗꯦ ꯑꯗꯨꯕꯨ ꯍꯦꯕꯤꯠ ꯑꯃꯗꯤ ꯑꯣꯏꯍꯟꯅꯤꯡꯗꯦ ꯍꯣꯏ ꯄꯨꯡꯁꯦ ꯊꯦꯡꯉ ꯃꯥꯜꯂꯦ ꯇꯨꯝꯈꯤꯔꯣꯏꯗ꯭ꯔꯣ ꯅꯪꯗꯤ ꯈꯪꯗꯦ ꯊꯣꯏꯕꯤꯒꯤ ꯑꯀꯣꯟꯕꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯂꯟꯆꯥ ꯐꯣꯟꯗꯨ ꯊꯝꯃꯣ ꯍꯥꯏꯕ ꯉꯝꯗꯦ ꯃꯗꯨꯒꯤ ꯃꯍꯨꯠꯇ ꯀꯔꯤ ꯇꯧꯔꯒꯦ ꯍꯪꯅꯤꯡꯕ ꯄꯣꯛꯂꯛꯏ ꯑꯗꯨꯕꯨ ꯋꯥꯗꯤ ꯉꯥꯡꯊꯣꯛꯇꯦ ꯃꯗꯨꯒꯤ ꯃꯍꯨꯠ ꯇꯨꯃꯤꯟꯅ ꯉꯥꯏꯍꯥꯛ ꯂꯩ ꯑꯗꯨꯒ ꯇꯞꯅ ꯍꯥꯏꯔꯛꯏ ꯍꯌꯦꯡ ꯅꯣꯏ ꯀꯣꯏꯕ ꯆꯠꯀꯅꯤꯅ ꯍꯥꯏꯗꯥꯏꯅꯦ ꯉꯟꯊꯣꯏꯗꯤ ꯉꯁꯥꯏꯅ ꯇꯨꯝꯈ꯭ꯔꯕꯅꯤ ꯅꯪꯁꯨ ꯇꯨꯝꯅꯕ ꯇꯧꯔꯣꯗꯅ ꯅꯨꯡꯊꯤꯜꯗ ꯆꯠꯀꯗꯧꯕꯅꯤ ꯑꯌꯨꯛꯇ ꯅꯠꯇꯦ ꯍꯧꯖꯤꯛꯇꯒꯤ ꯇꯨꯝꯃꯁꯨ ꯉꯥꯛ ꯂꯩꯔꯒ ꯇꯨꯝꯃꯁꯨ ꯆꯞ ꯃꯥꯟꯅꯩꯌꯦ ꯇꯥꯃꯣꯂꯟ ꯑꯗꯨꯕꯨ ꯐꯣꯟꯁꯦ ꯊꯝꯅꯤꯡꯕꯒꯤ ꯍꯥꯏꯕ ꯑꯣꯏꯔꯒꯗꯤ ꯑꯩ ꯊꯝꯃꯒꯦ ꯑꯗꯨꯒꯤ ꯋꯥ ꯅꯠꯇꯦꯗ ꯉꯁꯥꯏꯗꯒꯤ ꯍꯥꯏꯔꯤꯕ ꯃꯌꯥꯝꯁꯤ ꯐꯣꯟ ꯇꯧꯔꯛꯀꯅꯨ ꯐꯣꯟ ꯇꯧꯕ ꯍꯦꯕꯤꯠ ꯇꯥꯒꯅꯨ ꯐꯣꯟꯗ ꯋꯥꯔꯤ ꯀꯨꯏꯅ ꯁꯥꯟꯅꯕ ꯄꯥꯝꯗꯦ ꯁꯤ ꯉꯥꯛꯇ ꯊꯣꯏꯕꯤ ꯋꯥꯈꯜꯗꯣ ꯂꯟꯆꯥꯅ ꯍꯥꯏꯔꯤꯕꯗꯨ ꯂꯣꯏꯕ ꯅꯪꯗꯦ ꯊꯣꯏꯕꯤꯅ ꯈꯣꯟꯖꯦꯜ ꯑꯗꯨꯁꯨ ꯀꯞꯅꯤꯡꯕ ꯁꯥꯎꯅꯤꯡꯕ ꯑꯣꯏꯅꯕ ꯃꯥꯟꯕ ꯃꯑꯣꯡꯗ ꯍꯥꯏꯔꯛꯏ ꯅꯨꯃꯤꯠ ꯈꯔꯅꯤ ꯇꯥꯃꯣꯂꯟꯒꯤ ꯀꯣꯜ ꯂꯥꯛꯄ ꯉꯥꯏꯈꯤꯕꯗꯨꯗ ꯉꯁꯤꯁꯨ ꯉꯥꯏꯔꯨꯔꯦ ꯍꯦꯕꯤꯠ ꯇꯥꯕ ꯐꯠꯇꯦ ꯍꯥꯏꯅ ꯍꯦꯕꯤꯠ ꯇꯥꯒꯦ ꯇꯧꯔꯨꯔꯦ ꯊꯣꯏꯕꯤ ꯁꯤꯗꯒꯤꯗꯤ ꯑꯦꯛꯖꯥꯝꯁꯨ ꯂꯣꯏꯔꯕꯅꯤꯅ ꯑꯩ ꯇꯥꯃꯣꯕꯨ ꯀꯣꯜꯁꯨ ꯇꯧꯔꯛꯑꯔꯣꯏ ꯃꯦꯁꯦꯖꯁꯨ ꯊꯥꯔꯛꯑꯔꯣꯏ ꯇꯥꯃꯣꯅ ꯍꯥꯏꯕ ꯆꯨꯝꯃꯤ ꯄꯨꯡꯁꯨ ꯊꯦꯡꯉ ꯃꯥꯜꯂꯦ ꯂꯟꯆꯥ ꯊꯣꯏꯕꯤꯅ ꯍꯥꯏꯔꯤꯕ ꯃꯌꯥꯝ ꯑꯗꯨ ꯄꯥꯎꯈꯨꯝ ꯄꯤꯐꯝ ꯈꯪꯗꯦ ꯋꯥꯗꯤ ꯉꯥꯡꯗ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟ ꯂꯩ ꯑꯗꯨꯒ ꯇꯞꯅ ꯏꯔꯦꯝ ꯂꯦꯝꯊꯣꯛꯅ ꯍꯥꯏꯔꯛꯏ ꯄꯨꯡ 12 ꯍꯦꯜꯂꯤ ꯊꯦꯡꯉꯤ ꯇꯨꯝꯅꯕ ꯇꯧꯔꯣ ꯊꯣꯏꯕꯤ ꯊꯝꯃꯒꯦ ꯇꯥꯃꯣꯂꯟ ꯑꯊꯤꯡꯕꯁꯨ ꯃꯁꯥꯅ ꯊꯝꯖꯕ ꯊꯤꯡꯂꯨꯕꯒꯤ ꯑꯋꯥꯕꯁꯨ ꯃꯁꯥꯅ ꯐꯪꯖꯕ ꯍꯣꯏ ꯃꯥꯏ ꯍꯥꯏꯕ ꯅꯪꯗ ꯐꯣꯟ ꯊꯝꯈꯤꯕꯗꯨꯗ ꯃꯥꯕꯨ ꯁꯥꯎꯗꯨꯅ ꯂꯩꯔꯝꯒꯗ꯭ꯔꯥ ꯈꯪꯅꯤꯡꯂꯛꯏ ꯐꯣꯟꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯑꯃꯨꯛ ꯍꯟꯅ ꯀꯣꯜ ꯇꯧꯕꯗ ꯊꯣꯏꯕꯤ ꯀꯔꯤ ꯐꯤꯕꯝꯗ ꯂꯩꯔꯤ ꯍꯥꯏꯕ ꯈꯪꯕ ꯉꯝꯒꯅꯤ ꯑꯗꯨꯕꯨ ꯇꯧꯔꯨꯗ꯭ꯔꯦ ꯊꯣꯏꯕꯤꯁꯨ ꯉꯁꯤꯗꯤ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯩ ꯍꯦꯕꯤꯠ ꯇꯥꯕ ꯐꯠꯇꯦ ꯍꯥꯏꯔꯛꯂꯤꯕꯗꯨ ꯃꯥꯗꯤ ꯍꯦꯕꯤꯠ ꯇꯥꯈ꯭ꯔꯦ ꯅꯨꯡꯇꯤꯒꯤ ꯂꯟꯆꯥꯒꯤ ꯀꯣꯜ ꯂꯥꯛꯄ ꯉꯥꯏꯔꯨꯔꯦ ꯅꯨꯡꯇꯤꯒꯤ ꯃꯥꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯒ ꯇꯨꯝꯕꯗꯨ ꯍꯩꯅꯕꯤ ꯑꯣꯏꯈ꯭ꯔꯦ ꯊꯃꯣꯏꯅ ꯍꯩꯅ ꯇꯥꯅ ꯌꯥꯗꯕ ꯃꯑꯣꯡꯗ ꯏꯀꯥꯏ ꯏꯀꯤ ꯊꯤꯗꯅ ꯆꯪꯁꯤꯟꯅꯕ ꯍꯣꯠꯅꯔꯨꯕꯗꯨ ꯑꯋꯥꯡꯕ ꯁꯝꯕꯜ ꯑꯃꯅ ꯈꯟꯈꯤꯕꯒꯨꯝ ꯊꯣꯏꯕꯤ ꯄꯨꯛꯅꯤꯡ ꯑꯗꯨ ꯃꯇꯨ ꯃꯃꯥꯜ ꯏꯄꯣꯟ ꯄꯣꯟꯊꯔꯛꯏ ꯑꯗꯨꯕꯨ ꯑꯃꯨꯛꯁꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯃꯌꯥꯝ ꯑꯗꯨ ꯅꯤꯡꯉꯥꯏꯗ ꯑꯣꯟꯊꯣꯔꯛꯇꯨꯅ ꯅꯤꯄꯥ ꯃꯁꯥꯗꯤ ꯈꯪꯖꯗ ꯊꯃꯣꯏ ꯑꯗꯨꯅ ꯅꯤꯡꯉꯥꯏ ꯇꯧꯔꯤ ꯃꯥꯒꯤꯗꯃꯛ ꯃꯤꯍꯨꯜ ꯃꯁꯤꯡ ꯍꯦꯟꯅ ꯆꯣꯡꯂꯤꯕꯗꯨ ꯈꯪꯕꯤꯗꯦ ꯍꯥꯏꯅ ꯅꯤꯡꯁꯤꯡꯂꯨꯕꯗ ꯉꯔꯥꯡꯇ ꯑꯣꯏꯔꯕꯣꯏ ꯅꯤꯡꯏ ꯃꯇꯝ ꯑꯗꯨꯗ ꯈꯪꯈꯤꯗꯦ ꯂꯟꯆꯥꯅ ꯈꯨꯠ ꯄꯥꯏꯗꯨꯅ ꯇꯥꯛꯄꯤꯔꯛꯈꯤꯕ ꯈꯪꯗꯕ ꯀꯌꯥ ꯇꯝꯕꯤꯔꯛꯈꯤꯕ ꯃꯌꯥꯝ ꯑꯗꯨꯅ ꯃꯥꯕꯨ ꯉꯁꯤ ꯑꯀꯤꯕ ꯂꯝꯕꯤ ꯀꯌꯥꯗꯒꯤ ꯀꯟꯕꯤꯗꯨꯅ ꯃꯔꯣꯝꯗꯣꯝ ꯂꯦꯞꯆꯕ ꯉꯝꯍꯟꯒꯅꯤ ꯍꯥꯏꯕ ꯉꯁꯤꯗꯤ ꯎꯄꯥꯜ ꯑꯃꯠꯇꯒꯤꯁꯨ ꯃꯄꯥꯜ ꯇꯥꯡꯗ ꯆꯩꯁꯨ ꯆꯩꯉꯥꯛ ꯑꯃꯠꯇꯒꯤꯁꯨ ꯃꯇꯦꯡ ꯂꯧꯗꯅ ꯍꯤꯡꯕ ꯉꯝꯂꯦ ꯉꯁꯤꯗꯤ ꯑꯣꯏꯔꯔꯦ ꯃꯌꯥꯝꯅ ꯁꯛꯈꯪꯅꯔꯕꯤ ꯑꯏꯕꯤ ꯑꯃ ꯃꯤꯌꯥꯝꯒꯤ ꯁꯤꯡꯊꯥꯅꯐꯝ ꯑꯎꯕ ꯀꯅꯥꯒꯤ ꯀꯂꯛꯅꯐꯝ ꯍꯧꯒꯠꯂꯛꯂꯤꯕ ꯅꯍꯥꯔꯣꯜ ꯀꯌꯥꯒꯤ ꯄꯨꯟꯁꯤꯒꯤ ꯃꯩꯔꯥ ꯑꯗꯨꯕꯨ ꯊꯣꯏꯕꯤ ꯉꯁꯤꯗꯤ ꯄꯨꯝꯅꯃꯛ ꯑꯁꯤ ꯂꯩꯔꯕꯁꯨ ꯃꯥꯒꯤ ꯃꯐꯝꯗꯗꯤ ꯑꯁꯤꯕꯒꯤ ꯃꯐꯝꯗ ꯆꯥꯛꯂꯨꯛ ꯊꯥꯡꯖꯤꯟꯕꯒ ꯆꯞ ꯃꯥꯟꯅꯩ ꯃꯥꯏ ꯄꯥꯛꯄꯒꯤ ꯍꯔꯥꯎꯕꯁꯨ ꯂꯩꯇꯦ ꯃꯤꯀꯣꯛ ꯊꯣꯡꯕꯒꯤ ꯅꯨꯡꯉꯥꯏꯕꯁꯨ ꯐꯥꯎꯗꯦ ꯃꯔꯣꯝꯗꯣꯝ ꯂꯦꯞꯆꯕꯒꯤ ꯄꯦꯟꯖꯕꯁꯨ ꯂꯩꯇꯦ ꯄꯨꯟꯁꯤ ꯂꯝꯕꯤꯗ ꯂꯃꯥꯡꯅꯔꯕꯗ ꯋꯥꯈꯜꯗꯨ ꯈꯟꯖꯤꯜꯂꯨꯕꯗ ꯅꯤꯡꯉꯝꯗꯕꯅ ꯄꯤꯛ ꯊꯜꯂꯤ ꯊꯃꯣꯏꯗꯨ ꯄꯥꯊꯔꯛꯀꯦ ꯇꯧꯏ ꯄꯦꯟꯗꯕꯅ ꯌꯣꯝꯂꯕ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯃꯍꯥꯛꯁꯨ ꯈꯥꯝꯈꯤꯗꯦ ꯅꯣꯡꯃꯇ ꯃꯥꯒꯤꯗꯃꯛ ꯁꯤꯟꯊꯈꯤꯕ ꯄꯤꯔꯥꯡ ꯃꯔꯤꯛ ꯑꯃꯠꯇ ꯈꯥꯝꯂꯔꯣꯏ ꯄꯨꯟꯁꯤꯗꯁꯨ ꯃꯥꯒꯤꯅꯤ ꯍꯥꯏꯕ ꯑꯃꯠꯇ ꯋꯥꯈꯜꯅ ꯎꯪꯗꯨꯅ ꯂꯩꯔꯤꯉꯩ ꯈꯨꯠꯇ ꯄꯥꯏꯔꯤꯕ ꯐꯣꯟ ꯑꯗꯨ ꯈꯤꯡꯂꯛꯄꯗꯨ ꯇꯥꯕꯗ ꯃꯁꯥꯗꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯏ ꯑꯟꯅꯣꯟ ꯅꯝꯕꯔꯅꯤ ꯀꯅꯥꯕꯨ ꯑꯣꯏꯔꯤꯕ ꯈꯟꯗꯨꯅ ꯐꯣꯟꯗꯨ ꯄꯥꯏꯈꯠꯂꯤ ꯍꯜꯂꯣ ꯀꯅꯥ